Ngarang presi kongset asida IDP singna makoi gi wafam sing maruina magi mayumda hanjalan biu haibigi matang si karimata palam dabagi wafam su lai adubu kokomina IDP sing hanjalan dabagi matam khangalamu miyam gi hak sing president piram godori bra loinana Constitution की मपू ओरिबिस प्रेसिडेंट ना IDP सिंगी वांग सिंगी पाकुम पिबिरा मुहाइबा कोकोमी की वाफम से यामना मरुए न खली तमो मतांग सुसाई तबुदम प्रेसिडेंट की मणिपुर खोंगसा सिदा ngarang फावुददी महक ना IDP सिंगी वाफम से करिगुमा अमतदी फोंदोमदे तबुदम ngasiगी नुपिलांगी थोरम सिदा फोंदोलमगद्रा हाइबददी अचो वांग अमोरी मरक सिदा IDP सिंगी वाफम से तमो कमाइनी यंबिबे आइतम कोकोमी ने सो हाइबी IDP सिंगी ओइबा wafam mayamam sulai ko sangai festival tawbagi matang da IDP singna sangai festival tawba taragadi tawribasi karigino aikoi si wana sumai leraga aikoi da mutra kemta tawbitraga festival tawnu huji tawbu matam natte haina khongchat mayam chatpa wakat khongchat mi pham bada ogi mok bom china dana smoke bom china na tear gas caption na tangkai dana fu dana tau adu bandam dana dum sangai festival tau hi ta adu maina tau dana madu gi president gi structure da leiga ibani khoi gi manipur state se governor na president na madu da kari magi oiba losin da bi thawang du leiba taraga di adum koi sum thawang pai thulagani haibase makko kani haina thali adu babu laptopagi wafam ngarang ngogidi leitri adu masi da kari harkadage haibadu ma leidi adu laptopadu khangnatte koina pamidi thabak koina pangthok hanaba sapchaba thawang ama tawraga koi sima leire ready to do sine koina pamise koi thabak che tawdore haina swaina leire thabak tawna ready leire haibadu ni ready leire hai ta di IDP gi suda ready leita di ke doctor ge koi kai ro yum kai jana sajan batai khoi changba yaroi hariba mafam jingsida security tied up tawba tai security deployment tawba tai adugo mokoi hani gi leiramni ba resettle tawba yabagi mafam jingdo madu phajana develop tawbi ba adu moi livelihood hana kari thawuk sura kholaga leiramni haibdu matang da yengjan bi ba adu yengba tabani aduga rule leirama matam sida hana piramba chen chak aduga moida piramba pocket money hai tare ko adu mayam dugi du loina kathalaga chaba thakpagi loina makta lupa marfu marina oyu haidana kathalamini aduga lupa marfu marida lepamini ko adu arkadi lupa marfu marina mi amada magi oina season now hana pj karai da chaba ko nadoribuno haiba wakhundugo khandraba Kajikdang hengkalan ye rupa chama dam chama haidang hengkalan ye haibo bauda khandraga kari khalibano haibse idani aina sida ma thamingba ma khakdai kogi media ijina usinde ko yaragadi horen amtang hangbiu sine aina haje ningse media ijina usinde horen tanja ma yenga mo interview kitang tawba yana ba sanjan biu duda mana kari pakum piraki haibadu amtang taningi hai tare ko madu amtang yeningba matang chawa mana lakpa dei thorakpa adugi tanda du lawga ko amtang media na ma bu interview lawba yengamra haibado yamtang yeganingi ko journalist kangu ko madu tawbiram mani ready lebiram mani adumaina amtang tawga fajaba ko question khara amtang leading question khara kitang hanganingi hai tai ko adu hangbada mana kari answer piraki haibado tang taningi ana hoji makki oina di hoji ki dawwa haibilu wafam duda thoidongna adu planning ama tawraga isimadi tawroge haina lakpa mande aduga mayamna thajana ba aina ngai ba lengang ni president aina ngai si amtang ni aina leiringai da chalauge haibagi wakal amada sigi 12 December gi no pilan gi observation ja masi di soidna yawroge haibagi monda lakpa mali ana manipur gi issue manipur gi development aduga Manipur gi damakta fajaba economic package am pi duna thaw kungda na haro jingi sumain tawrage gi matam sida ka haibagi wafam dudi kaimta yawdri huju bawgi di khangdri na isumai tamtagi